ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯃꯇꯝꯗ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯀꯅꯥ ꯑꯃꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯋꯥꯕ ꯀꯣꯛꯄ ꯑꯗꯨꯒꯨꯝꯅ ꯀꯂꯥꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯇꯝꯗ ꯑꯆꯤꯛꯄ ꯃꯐꯝꯗ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯖꯩꯗꯣ ꯒꯨꯔꯨ ꯑꯍꯨꯝꯅ ꯄꯨꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯒꯨꯔꯨ ꯑꯍꯨꯝꯅꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯃꯇꯝꯅꯤ, ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯌꯥꯝꯅ ꯉꯜꯂꯤ, ꯃꯦꯔꯥ ꯊꯥꯗꯤ ꯊꯥꯅꯨꯡꯁꯤ, ꯑꯏꯪ ꯑꯁꯥ ꯀꯥꯏꯅ ꯊꯥ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯥꯅꯤ꯫ ꯄꯟꯊꯧ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡꯗ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯅꯤ ꯅꯨꯔꯩ꯫ ꯀꯅꯥ ꯑꯃꯅ ꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯤ ꯃꯆꯥꯒꯤ ꯃꯔꯝꯗ꯫ ꯊꯔꯣꯅ, ꯅꯆꯥꯁꯦ ꯈꯪꯍꯧꯗꯦ, ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯅꯦꯀꯣ ꯃꯄꯥ꯫ ꯍꯧꯒꯠꯄ ꯌꯥꯔꯕ ꯑꯩꯁꯦ ꯍꯦꯛ ꯍꯧꯒꯠꯂꯨꯕꯗ ꯅꯆꯥꯅ ꯆꯩꯒꯗꯧꯔꯤꯕꯅꯦ ꯑꯃꯨꯛꯇꯣꯏꯕ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯏꯆꯥ ꯆꯥꯎꯔꯛꯄ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ, ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯇꯧꯒꯦ ꯃꯌꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯕꯤ ꯃꯥꯒꯤ ꯋꯥꯍꯩꯗ ꯊꯣꯝꯕ ꯃꯃꯣꯟ ꯇꯧꯖꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯩꯗꯤꯅꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤꯅꯦ ꯏꯆꯥꯒꯤ ꯃꯇꯧꯁꯦ꯫ ꯌꯦꯡꯉꯨ, ꯂꯩꯀꯥꯏ ꯃꯧ ꯅꯍꯥꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕꯗ ꯅꯆꯥ ꯅꯨꯔꯩꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯗꯅ ꯆꯩꯔꯤꯕꯁꯤꯅꯤ꯫ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯑꯩꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯈ꯭ꯔꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅꯃꯛ ꯇꯧꯏ, ꯅꯪ ꯑꯃꯠꯇ ꯌꯥꯎꯍꯟꯕ ꯅꯠꯇꯦꯗꯣ꯫ ꯊꯔꯣ ꯇꯞꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤꯅꯦ ꯏꯆꯥꯅ ꯑꯩꯁꯦ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯕꯒ ꯄꯣꯛꯇꯦꯀꯣ ꯕꯕꯥ꯫ ꯏꯆꯥꯅ ꯋꯥꯕꯗꯅꯦ ꯃꯃꯥ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯁꯤꯕꯨ ꯇꯧꯒꯗ꯭ꯔꯥ, ꯃꯁꯥꯒꯤ ꯃꯊꯧꯕꯨ ꯇꯧꯒꯗ꯭ꯔꯥ, ꯏꯆꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯆꯨꯝꯃꯤ꯫ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯆꯥ ꯅꯨꯄꯤꯅ ꯐꯩꯒꯥꯛ ꯐꯩꯅ ꯍꯣꯠꯅꯕꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯄꯦꯟꯖꯕ ꯄꯣꯛꯆꯔꯝꯃꯤ꯫ ꯑꯆꯧꯕ ꯐꯝ, ꯑꯍꯦꯟꯕ ꯋꯥꯈꯜ, ꯅꯨꯡꯉꯥꯏꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏꯕ ꯅꯠꯇꯦ꯫ ꯐꯪꯗꯤ ꯐꯪꯉꯣꯏ ꯈꯜꯂꯕ ꯃꯇꯝꯗ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯆ ꯄꯦꯟꯊꯣꯛꯇꯨꯅ ꯂꯩꯕꯅꯤ ꯑꯔꯪ ꯑꯔꯥꯛ ꯄꯥꯝꯗꯕ ꯀꯅꯥ ꯑꯃ ꯂꯩꯇꯕ ꯅꯠꯇꯦꯗꯣ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃꯒꯨꯝ ꯈꯠꯅꯔꯤ, ꯆꯩꯅꯔꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯋꯥꯉꯝꯕ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯨꯕꯅ ꯉꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯍꯤ ꯆꯦꯜꯂꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯍꯤꯌꯥꯏꯔꯦꯜ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯅꯨꯄꯤ ꯂꯣꯜꯂꯨꯕꯅꯤ ꯃꯍꯥꯛꯀꯤ ꯑꯇꯣꯝꯕꯤ, ꯃꯃꯤꯡꯅ ꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯇꯣꯂꯦꯟ ꯑꯃꯗꯤ ꯂꯥꯛꯄ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯐꯝꯕꯨ ꯄꯥꯝꯅꯔꯛꯄꯅꯤ ꯃꯥꯒꯤ ꯃꯆꯥꯅ ꯑꯣꯏꯍꯟꯅꯤꯡꯉꯛꯇꯨꯅ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡ ꯊꯣꯛꯅ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯅꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗꯨ ꯈꯠꯅꯔꯤ꯫ ꯍꯨꯟꯅꯔꯕꯗꯤ ꯂꯩꯇꯨꯝ ꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯃꯛꯅꯤ ꯇꯧꯔꯤꯕꯗꯨ꯫ ꯑꯁꯥꯎꯕꯅ ꯃꯃꯥꯡ ꯊꯥꯔꯕꯗ ꯏꯀꯥꯏꯕꯁꯨ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅꯤ꯫ ꯄꯤꯌꯥꯏꯅꯨ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯅꯥꯎ ꯏꯕꯦꯝꯃ ꯂꯩꯃꯗ ꯁꯥꯎꯅ ꯑꯌꯥꯛꯄ ꯈꯣꯟꯗ ꯑꯍꯦꯟꯕ ꯋꯥꯍꯩ ꯀꯟꯅ ꯊꯥꯔꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯊꯛ ꯀꯥꯒꯦ ꯍꯥꯏꯗꯨꯗꯤ ꯄꯤꯌꯥꯏꯅꯨ ꯑꯩ ꯂꯩꯔꯤꯉꯩꯗ ꯌꯥꯔꯣꯏ꯫ ꯅꯃꯥ ꯅꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯪꯅꯁꯨ ꯂꯩꯃꯔꯦꯝꯕꯤ ꯑꯩꯒꯤ ꯐꯝꯕꯨ ꯀꯜꯂꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯃꯤꯌꯥꯝꯒꯤꯅ ꯅꯤꯡꯊꯧꯕꯨ ꯅꯪꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯂꯩꯃ ꯃꯆꯦꯍꯜꯒꯤ ꯋꯥꯗꯨ ꯊꯋꯥꯏ ꯁꯥꯗ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯑꯁꯨꯝꯅ ꯎꯁꯤꯠꯇꯕ ꯑꯃꯒꯨꯝ ꯈꯨꯝꯃꯤ꯫ ꯍꯥꯍꯥꯌꯣ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯏꯕꯦꯝꯃ꯫ ꯅꯪꯅ ꯉꯥꯡꯖ ꯁꯥꯔꯤꯗꯣ ꯏꯆꯦꯗ ꯅꯠꯇꯤꯌꯦ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯁꯦ, ꯍꯣ ꯑꯩꯁꯨꯅꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ ꯍꯥꯏꯗꯨꯗꯤ ꯍꯥꯏꯅꯨ꯫ ꯐꯅ ꯐꯠꯇ꯭ꯔꯕꯁꯨꯅꯦ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯆꯥ ꯄꯣꯛꯇꯅ ꯏꯆꯥ ꯑꯅꯤꯃꯛ ꯆꯥꯎꯕ ꯁꯔꯦ ꯐꯥꯗꯅ ꯄꯥꯈꯪ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯗ ꯏꯆꯦꯅ ꯊꯥꯏꯅꯒꯤ ꯋꯥꯕꯨ ꯀꯣꯠ ꯀꯣꯠꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯉꯤꯗꯨꯕꯨ ꯇꯟꯗꯕ꯭ꯔꯣ? ꯏꯕꯦꯝꯃ, ꯅꯪꯅ ꯅꯨꯡꯗ ꯈꯜꯂꯤꯕ ꯁꯥꯟꯅꯔꯤꯕ ꯀꯣꯛꯇꯣ ꯅꯆꯦ ꯑꯩꯅ ꯂꯣꯏꯅ ꯎꯕ ꯐꯪꯉꯤꯀꯣ꯫ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯗꯨꯅꯅꯦ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯅꯪꯅ ꯍꯦꯟꯖꯤꯟꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯄꯅꯤ ꯑꯩꯅ ꯈꯠꯅꯕꯁꯦ ꯌꯥꯝ ꯏꯀꯥꯏꯕ꯫ ꯏꯁ, ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯑꯐꯕ ꯃꯤꯑꯣꯏꯒꯤ ꯀꯔꯤ ꯁꯔꯨꯛ ꯂꯩꯔꯤꯕꯒꯦ? ꯑꯐꯕ ꯃꯤꯒꯤ ꯆꯥꯛꯊꯨꯡ ꯊꯨꯡꯗ꯭ꯔꯕꯅꯦ꯫ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯅꯔꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤ ꯑꯐꯕ ꯇꯧꯖꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯍꯣ ꯏꯆꯦ ꯃꯍꯜ,
Nangdi afabinina sum pharaga laibiyo. Piyainu do tapna. Laima, nang khara di henmalabani. Nachi aina khatnabase ikai haidana laibani. Yengu, ibani na khatnabada kumaigumna yengnariba miyamse nang suuriba natro. Hairaliba sigi matung ina laima nagi laiduna kana lay haiduna yengi. Hoi chummi machena haigumdana sana konungda laiba miyoi kaina kumai yengbagum yengduna lairami. Laima tapna kumi. Masi pumba ichena thoanba natro. Ingna tapna hainabado yaramnadi sum tawkhidro. Mimang thokpa yamna pami yaro ye ichena. Phet lauduna machena kari hairakpa haiba ama taramda laima mafam adudagi samai laiduna chatkirami. Onthokpani haiduna khanduna leihawi piyainu ngasi mitmang thongna khanaribasi atai karigi nati ningthaupham masibu macha singna oihaningbagini. Tasengna makidi ningthauphambal asi sillabadi macha ahal oiriba hiyairel mahakna oigadabani. Adubu ahenba pamba laimana machanupa tolena oihaningduna wahai khuding kochi kotuna ngangakpa wadagi khatnaribani. Piyainu pendana soli. Karam thoktuino tawrisibo. Karisu natana arembada wathok thoandawri. Ai ining thawda chumba wafam hana khangalawdaba yade. Asi khanduna prab wangamba ningthawgi manakta lai. Wangamba ningthaw magi loinabi ahalna lakpadu ubada momon tawi. Piyainu ikoida ningthawgi manak changaktuna sumna hairami. Ngasidi aigi oiba wa khara haijageba. Ining thawna mukta tabiyu. Aigi wase tadrabadi soidana leibak wathok thoklaklani. Wangambana tapna sumna hairaklammi. Ngaiko sija amukta ingna tapna phamthako. Ingna chikna sasi warise. Nangna phingat kanu. Phingduna wari sabase kanaba nati. Asaubana tongjaba wa amata laite. Aduna tumina sasi. Mapuroibana dumna hairakpa sida phingduna leiramba piyainu khara tapthajai. Aduga mapuroibagi manakta phamthai. Manai amana chana thaknaba kaya ama puthoraktuna piramle. Purakliba cha thak adubu harau chaminarabada lausing laiba ing tappa ningthaudu asumna hairai. Hairo nangna hainingba wado karino. Wari ama sanaba wafam ama tathok tasin tawba haibasidi ingna tapna tanagadabani. Piyainu pendabagi mityeng ama yengduna asumna hairai thamoida laiba pendaba pumba mathang. Lok amada kai ani kunba hunadi haiba miyam sukhangi. Adubu upai leitrabagi ai khaya chiktuna laibani. Hojikti inawa sina aibu karisu leitana wangangi. Thaina dagi chanaduna lakpa sana pathap asibu kaina bu hotnari. Oidaba wa kaya mangangli. Mikup khuding khatnaba hori ningthau. Manarunu kaidobage. Manaraga mitmang thoknabani. Tumin lemna leithokpa hayu. Aina nangi nagun khangi piyainu. Nang ay sana konung asida laiminarakpase ngasi ngarang tanatidu kayam kuire. Tumina aina angangni haidana sum leithokpana maram oiragani mana aigi ithakagi khanbadi. Masinate nangna isa hiyairel ama ichawchawna lei haiba nathaiduna lepluriba isa hiyaima sina ningthaupham oyange khanba sai. Thainadagi chanaduna leirakpa hirambu mana thugaige ningjabasu sari. Pendabana thallabada wakachai. Aduba ahenba madi hairudri tabi degi nachungba tawdredu piring hikta hairi. Mabuk tappada laibak ningthau wangamba hainaribani aduna tapna karisu thawsadabi hairai. Nanaw laimana hainingba haijasanu. Mana ngamba nati khangraduna ngangba oirini. Ai khangi thainadagi chatnaduna lakpa hiramasi khudakta hekta kaihanba yaba nati. Chumi sanabigi matung ina icha ahal hiyairel mahakna ningthau oigadabani. Icha ahumak aigidi ichani amana hindi amana tade. Aduna aina pumnamak khangna thabak oina tawgani. Mapuroibana sumna fajaba londada hairakpa ahenba wa ama hainingai leite. Tumin leire piyainu ngayak atoppa wari kaya ama sanaduna mahak mafam adudagi thorakli. Aduga maning thangba maikairomda leiba sagol kangjai sanabam oiriba kangjaibungda laami. Ure mitna machin manaw ahumna harau-harauna sagol kangjai sanaribadu. Ngasi phawba leirakpada piyainu mahakna apokpa poktaba haiba ama thamde. Macha icha khaide manaba mityengda macha ahumbu yengi.
Manaunupi Atombi Leimana pokpa macha oijarabasu nongmata nungsidaba wahi haide. Manau Leimaga nungainadri hairabasu machasingda tainaba taude. Piyainu chimbalduda tapna soli. Ichasingsina kayagi matik nungsi chanana leiribanose. Masidabu mama oiba aikoina karamna nungsinadana haigadoribano. Aigi inau Leimase karam ngangnasige. Asi haiduna laptak liptuna leirambadagi manak nakna machasingi manak changsinduna machasingna sanariba adubu yengi. Thawai yauna sanaramba nupa ahumdu mama lakpa ubada sanarambadu leptuna mamagi manakta changlai. Manautun oiriba lakpa duna mayambong anita yengduna sumna hai. Yambong, aikoi imahalse ahal oirabasu adumak masase naha mandrane tanauradana. Tolen no fitawna kumi. Ima animakse amane hindi amane tadi loina naha manduna phazai loina ngaujai. Manawanigi wa tabada hiyarin momon tawna mamada yengi. Machawibasingi mamita magi mama singa loina phazai athiba imadu imani migi mama phazabada ima kauba yaba natedo. Piyainu macha ahumbu yengduna nungsiba khondada asumna hairai. Icha ahumba ngasai makai sanabada samu hakchang ado waramlani. Aduna nongsu pungmam mamba maikai marida horakledo. Aduna ne imaga puna konungda chatkrasi. Yade haibo paukhum piba ngamde. Machin manau ahumdu mama halga punna sana konungda nok tuna harau lakledo. Mabuk sepa marau leiba leimadi makhoi marina harau lakpadu ubada huranbi amagum magi kagi thong marumdagi yengduna leihawi phattana soli. Is tawribasi yengu aphabiga sadana mana aigi ichani bu phajabo hai haidana sumnabaga thaurangi boira maline. Yadi aigi isa khak nusi aigi isa ahal tolena ningthaupham paidaba yaroi. Ai hausi kai tawba dai ai ining thauda wari ngahak aigi puningi apam pamda pumba phongdokpa tabani. Phattaba wakhalna mamang thaduna leimadu mapuroibana leiba domda chatkirami. Somdana chaksang kai hena chawba makoitagi oibaduda ikoi koina pham acha thak singdubu macha singda mabuk thanna pijari awarapa pumba mama mana yingbiri. Icha singna buk thana chasiloko chadrabadine haksang phabaunadi nakoidi chawba leptribani aduna aphaba chinjak chaduna nasadu phanaba tawko. Hoi haibagum macha singdu mako khaknomi. Ahenba wadi haiba tawde charibadu pukning changna chai. Mama mahakti macha singda wa haiba lepte. Icha ahumak ichani apokpa poktaba leite imana chap manaba mityengda yengi. Tabra yaima atomba ngasi phawa imana nangi yabungda piba minungsi adugum icha anida su tadana piri. Masi khangu ko nakhoina su nama leima nungsibagum aibusu namani khanduna nungsiyu. Mina hairakpa wafamda masina aphabani phattabani haiba makhalu. Angang natri nakhoi imana hairibase wakhalawsing oinabani isa hoida nungsidraduna chaiba nateko. Haisingna phajaba wada haibani piyainu mahakna. Maramdi machasingi marakta nungsidaba ama lakhrabadi ka hena achauba lan ama leigani khanduna wakhal tadaba angang ama nate phajaba wada hairakliba wahai asigi marumda achauba kariguma wafam ama lotuna puri haibasimasu khangi. Tolen charambadu lepsa mama ahalda yengduna nungsiba wahai nungsiba leitonda tapna ingna lumlum lawa nupa amagi kholda. Imahal nachawai su khangi imana hairiba aikoisu imabu yamna nungsi. Nongmate imahalda phattaba wakhal khanba yambungbu nungsidaba leite. Chamane ichil inaw makne haina khali. Nokphetawi piyainu tolengi wada macha ahumduga atopa wari kaya ama sanaduna harau leminaredo. Nakal amaromdana kamdauri chak ising chaba tokpa loirabada nurai mamada asumna hai. Salo ima potharuro ai loina tawrageba aduga ima ai ngasiri khulwangmada iyai pokpida chatluge ko. Machagi waduda ngakna tharona hoine ima pothaba changlage adubu kai leibage nangna thabak ama iyai pokpida chatkani hairibo chatpana kanaga chattawriba kari thabak leibagi no bema. Itomta chatkadabani ima aina chatpabu karigi oine haibage
ꯏꯌꯥꯏꯄꯣꯛꯄꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯧꯔꯤ ꯍꯥꯏ, ꯃꯗꯨꯗ ꯑꯉꯥꯡꯁꯤꯡꯗꯣ ꯖꯒꯣꯏ ꯀꯠꯆꯒꯦ ꯍꯥꯏꯔꯤꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯇꯥꯛꯄꯤꯌꯨꯅ ꯍꯥꯏꯔꯤꯕ, ꯑꯩ ꯖꯒꯣꯏ ꯇꯥꯛꯄ ꯆꯠꯀꯗꯧꯔꯤꯕꯅꯤ ꯏꯃꯥ꯫ ꯊꯔꯣ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯗ ꯇꯁꯦꯡꯅ ꯄꯦꯟꯖꯕ ꯄꯣꯛꯆꯩ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯂꯩꯀꯥꯏ ꯃꯥꯡꯗ ꯆꯥꯡ ꯇꯥꯕ ꯌꯥꯗꯦꯒꯤ ꯃꯇꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯃꯗꯤ ꯖꯒꯣꯏ ꯇꯥꯛꯄꯤꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯣꯖꯥ ꯑꯣꯏꯔꯒꯅꯤ ꯇꯥꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕ꯫ ꯃꯆꯥꯅ ꯀꯟꯅ ꯍꯣꯠꯅꯕ ꯑꯁꯤ ꯃꯍꯩ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯐꯪꯖꯔꯤ ꯈꯟꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯩ ꯐꯩ, ꯏꯆꯥꯅ ꯋꯥꯅ ꯍꯣꯠꯅꯕꯗꯣ ꯏꯁꯣꯔꯅ ꯎꯕꯤꯗꯅ ꯑꯁꯨꯝꯅ ꯏꯆꯥꯕꯨ ꯃꯍꯩ ꯆꯥꯍꯟꯕꯤꯕꯁꯦ꯫ ꯑꯗꯨꯕꯨꯅꯦ, ꯅꯇꯣꯝꯇ ꯆꯠꯀꯗꯧꯔꯤꯕꯁꯦ ꯏꯃꯥꯗꯤ ꯂꯩꯐꯝ ꯑꯃ ꯈꯪꯉꯣꯏꯗ꯫ ꯏꯌꯥꯏꯄꯣꯛꯄꯤꯗ ꯆꯠꯄ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯗꯣ, ꯑꯁ ꯏꯃꯥꯗꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯦꯗ ꯏꯕꯦꯝꯃ꯫ ꯅꯆꯥꯁꯨ ꯍꯤ ꯍꯣꯟꯕ ꯍꯩꯌꯦ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏ ꯁꯨꯝ ꯆꯦꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ, ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤ ꯏꯃꯥ꯫ ꯅꯆꯥ ꯆꯠꯀꯦ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯉꯝꯅꯤ ꯍꯥꯏꯔꯕꯅꯤꯅꯅꯦ, ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ, ꯆꯠꯂꯣ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ, ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯦꯛ ꯍꯜꯂꯛꯑꯣ ꯏꯆꯥꯁꯤꯗꯤ꯫ ꯉꯥꯡꯗꯅ ꯊꯔꯣ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯦ, ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯔꯩ ꯃꯍꯥꯛꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯑꯗꯨꯅ ꯖꯒꯣꯏ ꯇꯝꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯌꯥꯏꯄꯣꯛꯄꯤꯗ ꯆꯠꯅꯕ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯁꯣꯝꯗꯁꯨ ꯑꯗꯨ ꯃꯉꯥꯏ, ꯑꯌꯨꯛꯇꯒꯤ ꯃꯅꯥꯎꯁꯤꯡꯒ ꯀꯥꯡꯖꯩꯕꯨꯡꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯔꯨꯔꯒ ꯃꯃꯥ ꯌꯥꯎꯅ ꯃꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯛꯂꯕ ꯃꯥꯜꯂꯤ, ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯤ ꯈꯔ ꯅꯥꯟꯕ ꯑꯃ ꯁꯦꯠꯇꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯁꯨꯝ ꯊꯣꯔꯛꯄꯗ ꯃꯐꯝ ꯑꯃꯗ ꯊꯧꯔꯛꯄ ꯁꯒꯣꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯍꯟꯗꯨꯅ ꯀꯔꯣꯝꯗ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯀꯔꯣꯝ ꯆꯠꯄꯅ ꯐꯗꯨꯅ ꯇꯧꯔꯤꯁꯤꯕꯣ? ꯉꯔꯥꯡꯅ ꯃꯅꯤꯡ ꯈꯨꯟꯒꯤ ꯆꯤꯡꯌꯥꯂꯣꯝꯗ ꯆꯠꯂꯤ, ꯑꯗꯨꯅ ꯉꯁꯤꯗꯤ ꯎꯔꯣꯛ ꯊꯣꯡ ꯁꯥꯡꯅ ꯁꯥꯕ ꯎꯔꯣꯛ ꯊꯣꯡꯒꯤ ꯃꯌꯥꯏꯗ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯄ ꯌꯥꯕ ꯏꯌꯥꯏꯄꯣꯛꯄꯤ ꯐꯥꯎꯕ ꯂꯝꯕꯤꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯕꯗ ꯍꯤꯌꯥꯏꯔꯦꯜ ꯏꯌꯥꯏꯄꯣꯛꯄꯤ ꯐꯥꯎꯅꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯊꯦꯡꯅꯧ ꯇꯝꯕꯅꯔꯥ ꯖꯒꯣꯏ ꯇꯥꯛꯄꯤꯕ ꯂꯥꯛꯄꯤ ꯅꯨꯔꯩ ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧ ꯑꯃ ꯂꯝꯕꯤ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯊꯧꯒꯜꯂꯣꯟ ꯎꯠꯄ ꯑꯁꯤ ꯆꯠꯅꯩꯗꯣ꯫ ꯑꯗꯨꯅ ꯅꯨꯔꯩ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯜ ꯑꯁꯤ ꯎꯕꯗ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯥꯞꯇꯛꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯃꯤ꯫ ꯆꯦꯡꯂꯧ ꯁꯛꯇ ꯃꯍꯦꯟꯕꯤ ꯅꯨꯔꯩꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯍꯤꯌꯥꯏꯔꯦꯜ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯄꯥꯈꯪ ꯃꯍꯥꯛꯇꯤ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏꯗꯣ꯫ ꯂꯥꯛꯂꯤꯕ ꯃꯁꯥꯒꯤ ꯃꯊꯧ ꯑꯗꯨꯃꯛꯇꯤ ꯅꯨꯔꯩ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯀꯨꯝꯊ ꯍꯤꯗꯥꯡꯐꯝꯗ ꯂꯩꯔꯤꯕ ꯍꯤ ꯑꯗꯨꯗ ꯑꯃ ꯀꯥꯈꯠꯇꯨꯅ ꯍꯤ ꯑꯗꯨꯕꯨ ꯍꯣꯟꯗꯨꯅ ꯋꯥꯡꯃ ꯂꯥꯟꯅꯕ ꯍꯣꯠꯅꯩ꯫ ꯎꯔꯣꯛ ꯊꯣꯡ ꯂꯥꯟꯗꯨꯅ ꯆꯠꯄ ꯃꯐꯝ ꯅꯠꯇꯕꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯍꯥꯛꯅ ꯍꯤ ꯍꯣꯜꯂꯤꯕꯅꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯅꯨꯔꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯆꯤꯝꯕꯥꯜ ꯂꯥꯟꯅ ꯁꯨꯝꯅ ꯍꯥꯏ, ꯀꯌꯥꯗ ꯏꯪꯅ ꯆꯪꯈꯣꯜꯂꯤꯕ ꯃꯆꯥꯅꯣ, ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯗꯨꯒ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯕꯁꯦ? ꯅꯠꯇ꯭ꯔꯒꯅ ꯂꯩꯁꯥꯕꯤ ꯑꯁꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯗ꯭ꯔꯥ? ꯊꯃꯣꯏꯅꯗꯤ ꯈꯣꯏꯗꯥꯈ꯭ꯔꯦꯁꯦ꯫ ꯈꯟꯖꯥꯟꯅꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯍꯤꯌꯥꯏꯔꯦꯜ ꯌꯦꯡꯉꯤ ꯃꯤꯠ ꯑꯅꯤꯗꯨꯅꯗꯤ ꯂꯩꯁꯥꯕꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨ꯫ ꯍꯤ ꯑꯗꯨꯕꯨ ꯍꯣꯟꯅ ꯍꯣꯟꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤꯗꯣ ꯅꯨꯔꯩ ꯃꯍꯥꯛꯁꯨ꯫ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧ ꯋꯥꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ, ꯃꯤꯌꯥꯝꯅ ꯐꯖꯩ ꯐꯖꯩ ꯍꯥꯏꯕꯗꯣ ꯀꯌꯥꯗ ꯆꯨꯝꯈ꯭ꯔꯕꯅꯣ? ꯂꯩꯁꯥꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯣꯡꯃꯇ ꯏꯊꯛ ꯍꯧꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯃꯣꯏ ꯏꯊꯛ ꯍꯧꯔꯦ꯫ ꯃꯤꯁꯅꯥ ꯑꯅꯤꯁꯤꯅ ꯇꯥꯟꯅꯗꯨꯅ ꯄꯥꯈꯪ ꯃꯍꯥꯛꯄꯨ ꯌꯦꯡꯅꯤꯡꯉꯤ꯫ ꯄꯨꯛꯅꯤꯡꯗ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯏꯊꯣꯡ ꯃꯃꯣꯟ ꯇꯧꯅ ꯍꯤ ꯑꯗꯨꯕꯨ ꯄꯟꯊꯨꯡꯐꯝ ꯌꯧꯅꯕ ꯅꯨꯄꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯍꯣꯜꯂꯤ꯫ ꯈꯪꯍꯧꯗꯅ ꯁꯥꯐꯨ ꯀꯟꯅ ꯁꯤꯠꯄ ꯅꯣꯡꯂꯩꯅ ꯄꯥꯡꯒꯜ ꯁꯣꯏꯕꯤ ꯂꯩꯁꯥ ꯃꯍꯥꯛꯅ ꯍꯣꯜꯂꯤꯕ ꯍꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯏꯁꯤꯡꯒꯤ ꯁꯥꯐꯨꯅꯒ ꯀꯟꯕꯅꯦ, ꯅꯨꯡꯁꯤꯠ ꯑꯗꯨꯅꯒ ꯀꯟꯕꯅꯦ, ꯏꯁꯤꯡ ꯏꯌꯥꯏ ꯑꯗꯨꯗ ꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯍꯤ ꯑꯗꯨ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯑꯔꯦꯝꯕꯗ ꯍꯤ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯂꯨꯞꯈꯤꯕ ꯇꯥꯔꯦꯗꯣ꯫ ꯑꯗꯨꯅ ꯃꯊ꯭ꯋꯥꯏꯗꯗꯤ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯔꯩ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯅ ꯂꯥꯎꯕ ꯍꯧꯔꯛꯂꯦ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯒꯤ ꯍꯤꯁꯦ ꯃꯃꯥꯏ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯑꯩꯒꯤ ꯍꯤꯁꯦ ꯃꯃꯥꯏ ꯑꯃꯨꯛꯇ ꯂꯩꯕꯤꯌꯨꯕ! ꯈꯣꯜ ꯋꯥꯡꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯄ ꯑꯣꯏꯕꯅ
ꯍꯤꯌꯥꯏꯔꯦꯜ ꯂꯥꯎꯔꯛꯏꯕꯗꯨ ꯇꯥꯏ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯊꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯜꯂꯛꯇꯨꯅ ꯂꯥꯛꯂꯤ ꯈꯪꯉꯤ ꯂꯥꯎꯔꯛꯏꯕꯁꯤ ꯅꯨꯔꯩꯅꯤ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ꯭ꯔꯥ ꯈꯟꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯄꯥꯈꯠꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯔꯦ ꯏꯁꯤꯡ ꯏꯌꯥꯏꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯤꯕꯗꯨ ꯅꯨꯄꯥ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛ ꯅꯨꯖꯥ ꯃꯁꯨꯡꯂꯥꯡꯒꯤꯗꯃꯛ ꯇꯨꯔꯦꯜ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯅꯨꯔꯩꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯍꯤ ꯑꯃꯗ ꯅꯨꯔꯩ ꯌꯥꯎꯅ ꯀꯪꯐꯥꯜꯗ ꯆꯤꯡꯈꯠꯇꯨꯅ ꯂꯩꯔꯦ ꯅꯨꯔꯩ ꯃꯁꯤꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯅꯣꯂꯨꯛꯄ ꯃꯇꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯆꯜ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯈꯨꯝꯃꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯊꯤꯜ ꯇꯥꯡꯖ ꯑꯁꯤꯗ ꯅꯨꯄꯤ ꯅꯇꯣꯝꯇ ꯍꯤ ꯑꯁꯤ ꯍꯣꯟꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯏꯌꯥꯏꯄꯣꯛꯄꯤꯗ ꯖꯒꯣꯏ ꯇꯥꯛꯄꯤꯕ ꯆꯠꯀꯦ ꯇꯧꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯤ ꯑꯁꯤ ꯍꯣꯟꯕꯤꯗꯨꯅ ꯅꯪꯕꯨ ꯇꯨꯔꯦꯜ ꯋꯥꯡꯃ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒꯦ ꯌꯥꯔꯣꯏ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯨꯕꯁꯨ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯇꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯇꯨꯅ ꯇꯨꯃꯤꯟ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯅ ꯅꯨꯔꯩꯕꯨ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯊꯤꯟꯕꯤꯔꯝꯂꯦ ꯃꯤꯠꯁꯅꯥ ꯂꯩꯀꯥꯏꯅ ꯀꯣꯏꯕꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯑꯃꯨꯛꯇ ꯌꯦꯡꯅꯕ ꯃꯤꯠꯌꯦꯡꯗ ꯊꯃꯣꯏ ꯃꯔꯣꯜ ꯂꯣꯟꯅꯗꯨꯅ ꯄꯥꯏꯃ ꯀꯤꯁꯤ ꯀꯤꯗꯨꯅ ꯀꯅꯥ ꯑꯃ ꯈꯪꯍꯟꯗ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗꯣ ꯁꯣꯝꯗꯅ ꯀꯜꯂꯛꯄꯅ ꯍꯦꯟꯕꯤ ꯂꯩꯃ ꯄꯦꯟꯗꯕ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯔꯕꯁꯨ ꯑꯔꯥꯜ ꯑꯍꯨꯏ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯣꯏꯕꯅ ꯃꯄꯨꯔꯣꯏꯕꯅ ꯌꯥꯔꯛꯇꯦ ꯑꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏ ꯃꯃꯥꯅ ꯐꯠꯇꯕ ꯃꯆꯥꯁꯨ ꯌꯥꯎꯏ ꯍꯥꯏꯗꯨꯅꯤ ꯅꯈꯣꯏꯅꯁꯨ ꯄꯪꯉꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥ ꯅꯃꯥꯍꯜ ꯑꯐꯕꯤ ꯁꯥꯕꯤꯁꯤꯅ ꯍꯥꯏꯕ ꯋꯥꯗ ꯅꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯖꯔꯤꯕ ꯀꯩꯒꯤꯅꯣ ꯅꯣꯏꯕꯨ ꯅꯨꯡꯁꯤꯕ ꯐꯤꯖꯪꯒꯤ ꯃꯔꯨꯝꯗ ꯀꯨꯞꯇꯨꯅꯅꯦ ꯃꯆꯥ ꯑꯄꯣꯛꯄꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯅꯕ ꯊꯧꯔꯥꯡꯂꯤꯕꯁꯤ ꯅꯣꯏꯅ ꯀꯩꯒꯤ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯅꯌꯥꯝꯕꯨꯡ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯕꯗ ꯅꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯒꯗꯧꯔꯤꯕ ꯍꯥ ꯅꯣꯏꯅꯁꯨ ꯌꯥꯝꯅ ꯄꯪꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯣꯏꯅꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯗꯦꯀꯣ ꯅꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯌꯥꯝ ꯁꯣꯏꯔꯕꯒꯦ ꯀꯌꯥꯝ ꯂꯥꯟꯒꯦꯕ ꯈꯨꯝꯃꯨ ꯈꯨꯝꯃꯨ ꯐꯠꯇ꯭ꯔꯕ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯏꯗ ꯌꯥꯎꯔꯛꯄꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏꯕ ꯋꯥ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯁꯨꯝꯈ꯭ꯔꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯅ ꯁꯥꯎꯅ ꯃꯈꯣꯏꯕꯨ ꯁꯥꯟꯅꯩ ꯍꯥꯏꯕꯒꯨꯝ ꯈꯨꯝꯃꯤ ꯃꯃꯥꯗ ꯇꯊꯛ ꯇꯊꯛ ꯁꯧꯔꯥꯡꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯣꯟꯊꯣꯛꯅ ꯄꯪꯕꯁꯤꯕ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅꯁꯨ ꯄꯪꯕꯁꯤꯕꯣ ꯏꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯥꯏꯅ ꯁꯥꯟꯅꯔꯤꯕ ꯏꯃꯥ ꯂꯩꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯦ ꯑꯆꯨꯝꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯦ ꯅꯨꯡꯁꯤꯕ ꯁꯥꯕ ꯈꯛꯇꯅꯤ ꯂꯥꯛꯄꯁꯨ ꯀꯟꯅ ꯏ ꯀꯥꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯥꯟꯅꯔꯒ ꯅꯤꯡꯊꯧꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ ꯀꯥꯆꯧ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯒꯨꯝꯕ ꯌꯥꯝꯕꯨꯡ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯔꯅꯤ ꯃꯆꯥ ꯑꯅꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯣꯟꯕꯁꯤꯗ ꯂꯩꯃ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯄ ꯅꯣꯡꯂꯩ ꯑꯃꯒꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯁꯥꯎꯕꯅ ꯃꯃꯥꯡ ꯊꯥ ꯀꯔꯤꯁꯨ ꯈꯟꯗ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯅꯣꯂꯨꯛꯅ ꯍꯥꯏ ꯇꯣꯂꯦꯟꯅ ꯉꯁꯤꯗꯤ ꯏꯄꯥꯗ ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯐꯝ ꯈꯔꯗ ꯍꯥꯏꯖꯒꯦꯕ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯆꯥ ꯑꯅꯤꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯅꯄꯥ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯏꯆꯥ ꯑꯅꯤꯒꯤ ꯀꯔꯤ ꯑꯅꯤꯡꯕ ꯂꯩꯔꯦ ꯄꯟꯊꯧ ꯍꯧꯖꯤꯛꯇꯤ ꯄꯟꯊꯧꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯐꯝ ꯑꯁꯤꯕꯨ ꯅꯆꯥ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯣ ꯋꯥꯉꯝꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯗ ꯌꯥꯝꯅ ꯉꯛꯄ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ ꯐꯅ ꯈꯜꯂꯕꯗ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯤꯡꯊꯧꯐꯝ ꯑꯁꯤ ꯃꯆꯥꯁꯤꯡꯗ ꯁꯤꯟꯅꯕ ꯇꯁꯦꯡꯅ ꯄꯥꯝꯂꯤ ꯑꯗꯨꯅ ꯃꯃꯣꯟ ꯇꯧꯅ ꯈꯨꯝꯂꯛꯏ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯅꯤꯡꯊꯧꯐꯝ ꯑꯁꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯌꯥꯝꯕꯨꯡ ꯍꯤꯌꯥꯏꯔꯦꯜꯅ ꯄꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯅ ꯅꯄꯥ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯈꯤꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯡꯌꯦꯡ ꯑꯃꯃꯝ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ ꯃꯆꯥꯗ ꯋꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃ ꯇꯥꯅꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯏꯆꯥ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯂꯩꯃ ꯁꯤꯖ ꯑꯅꯤꯃꯛ ꯀꯧꯔꯛꯎ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯂꯩꯃꯥꯏꯗ ꯇꯥꯐꯗꯦ ꯈꯨꯗꯛꯇ ꯀꯧꯏ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯁꯨꯔꯦꯗꯣ ꯅꯤꯡꯊꯧꯅ ꯋꯥꯐꯝꯕꯨꯁꯨ ꯍꯥꯏꯔꯦꯗꯣ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯂꯩꯃ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯇꯤ ꯃꯕꯨꯛꯅꯤꯡ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯦ ꯋꯥꯉꯝꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯨꯝꯕꯨ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯃꯨꯟꯅ ꯇꯥꯔꯣ ꯏꯆꯥ ꯑꯍꯨꯝꯃꯛ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯄꯥꯈꯪ ꯐꯥꯔꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯕ ꯅꯄꯥ ꯑꯩꯅ ꯈꯪꯏ
ꯑꯗꯨꯅ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯔꯨ ꯑꯩꯅ ꯍꯥꯏꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥ ꯑꯃꯅ ꯂꯦꯞꯄ ꯌꯥꯔꯣꯏ ꯅꯈꯣꯏ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯤꯟꯅꯥꯎ ꯑꯍꯨꯝꯗꯨ ꯈꯨꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯅꯈꯣꯏ ꯑꯍꯨꯝ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯤ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯕ ꯏꯄꯥꯅ ꯊꯥꯖꯩ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯨꯝꯃꯨ ꯅꯤꯡꯊꯧꯐꯝ ꯈꯛ ꯁꯤꯟꯅꯒꯗꯕ ꯅꯠꯇꯦ ꯂꯩꯃꯔꯦꯝꯕꯤꯐꯝꯁꯨ ꯁꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯅꯅꯤ ꯏꯄꯥꯅ ꯍꯪꯉꯤꯕꯁꯤ ꯄꯥꯈꯪ ꯑꯍꯨꯝꯗꯨ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯆꯥꯁꯤꯡꯒꯤ ꯋꯥ ꯇꯥꯔꯕꯗ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯈꯠꯂꯨ ꯁꯒꯣꯜ ꯊꯥꯗꯨꯅ ꯂꯧꯍꯜꯂꯨꯆꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯖꯒꯣꯏꯅꯇ ꯃꯃꯤꯡ ꯆꯠꯄ ꯂꯝꯗꯝꯅꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯅꯥ ꯑꯃꯠꯇ ꯖꯒꯣꯏ ꯍꯩꯇꯕ ꯌꯥꯎꯔꯝꯃꯣꯏ ꯅꯪꯒꯤ ꯆꯥꯅꯖꯕꯤ ꯑꯍꯨꯝꯗꯨ ꯐꯖꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯖꯒꯣꯏ ꯍꯩꯕꯤ ꯇꯥꯟꯅꯒꯅꯤ ꯃꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕꯤ ꯑꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯆꯠꯂꯨ ꯅꯥꯄꯜꯅ ꯌꯣꯝꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯈꯜꯂꯤ ꯑꯣꯟꯊꯣꯛꯄ ꯆꯥꯡꯌꯦꯡ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯗꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯕ ꯃꯈꯩ ꯇꯤꯜꯂꯔꯦ ꯇꯔꯥꯏ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯍꯟꯗꯦ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃ ꯑꯣꯏꯔꯦꯗꯣ ꯂꯩꯕꯥꯛꯀꯤ ꯁꯩꯁꯛꯄ ꯄꯨꯡ ꯌꯩꯕ ꯑꯍꯩꯕ ꯀꯌꯥ ꯀꯧꯗꯨꯅ ꯖꯒꯣꯏ ꯍꯩꯕꯒꯤ ꯍꯤꯗꯥꯟꯅꯕꯗꯨꯕꯨ ꯍꯧꯔꯦ ꯃꯃꯤꯡ ꯂꯩꯕ ꯑꯣꯖꯥ ꯒꯨꯔꯨ ꯀꯌꯥꯁꯨ ꯀꯧꯔꯝꯃꯤ ꯑꯍꯦꯟꯕ ꯑꯊꯣꯏꯕ ꯑꯗꯨ ꯈꯟꯅꯕ ꯍꯥꯏꯗꯅ ꯑꯍꯥꯟꯕꯗ ꯃꯅꯥꯎ ꯑꯇꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯖꯒꯣꯏ ꯁꯥꯏ ꯑꯅꯤꯁꯨꯕꯗ ꯇꯣꯂꯦꯟꯒꯤ ꯁꯥꯏ ꯈ꯭ꯋꯥꯏꯒꯤ ꯑꯔꯣꯏꯕꯗ ꯍꯤꯌꯥꯔꯦꯜꯒꯤ ꯂꯣꯏꯅꯕꯤ ꯅꯨꯔꯩꯅ ꯁꯥꯏ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯂꯩꯕ ꯖꯒꯣꯏ ꯁꯥꯕꯤꯒꯨꯝ ꯁꯥꯔꯛꯄꯗ ꯅꯨꯔꯩꯅ ꯊꯦꯛꯇꯅ ꯅꯧꯅ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯟꯊꯥ ナꯏꯅ ꯁꯥꯔꯛꯄ ꯖꯒꯣꯏꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯋꯥꯉꯝꯕ ꯌꯥꯎꯅ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯂꯦꯗꯣ ꯅꯨꯔꯩꯒꯤ ꯖꯒꯣꯏ ꯎꯕꯗ ꯂꯩꯃ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ ꯁꯣꯏꯗꯅ ꯊꯣꯏꯈ꯭ꯔꯅꯤ ꯍꯥꯏꯕ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯦꯗꯣ ꯑꯁꯨꯝꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯖꯒꯣꯏ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ ꯑꯗꯨꯁꯨ ꯂꯣꯏꯔꯦ ꯏꯁꯣꯔꯅ ꯁꯨꯝ ꯊꯣꯛꯂꯣ ꯇꯝꯕꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯅ ꯆꯠꯄꯤ ꯑꯣꯖꯥ ꯒꯨꯔु ꯅꯥꯏꯕꯤ ꯅꯨꯔꯩꯅ ꯖꯒꯣꯏ ꯑꯗꯨꯕꯨ ꯊꯣꯏꯔꯦꯗꯣ ꯄꯤꯌꯥꯏꯅꯨ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯂꯣꯝꯂꯦ ꯃꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯂꯩꯃ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯊꯃꯣꯏ ꯀꯥꯏꯔꯦ ꯆꯥꯅꯤꯡꯂꯁꯨ ꯂꯩꯇꯣꯜ ꯂꯦꯛꯇꯨꯅ ꯇꯣꯛꯏ ꯍꯥꯏꯕꯗꯨꯅꯤ ꯅꯥꯄꯜꯅ ꯌꯣꯝꯂꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯑꯍꯦꯟꯕ ꯄꯥꯝꯒꯅꯨ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯇꯥꯅꯕ ꯑꯁꯨꯝꯅ ꯋꯥꯉꯝꯕ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯏꯃꯧ ꯅꯨꯄꯤ ꯅꯨꯔꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯒꯅꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯂꯩꯃ ꯑꯃꯗꯤ ꯇꯣꯂꯦꯟ ꯃꯅꯥꯎ ꯅꯨꯄꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯑꯁꯥꯎꯕꯗꯨꯕꯨ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ ꯇꯤꯜꯂꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯂꯥꯎ ꯈꯣꯡꯕꯗꯨꯅ ꯍꯦꯟꯈꯤꯕꯅ ꯃꯌꯥꯝꯗꯣ ꯈꯨꯕꯥꯛ ꯀꯟꯅ ꯈꯨꯏ ꯑꯁꯨꯝ ꯇꯧꯗꯅ ꯃꯤꯌꯥꯝꯅ ꯅꯨꯔꯩꯕꯨ ꯖꯒꯣꯏ ꯁꯥꯕꯤ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯅ ꯈꯪꯅꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯎꯔꯦꯗꯣ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯆꯔꯦ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯁꯨ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯖꯔꯦ ꯑꯁꯨꯝꯅ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯅꯨꯔꯩ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯉꯥꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ